Mahairoi Lintoinga Bema de Hemanzit Mafam Kangdana Manki Bagamari Lenana, CBI na Lokatpa Gesta, Mapungoi na Chenabani Haiba Mioyama, CBI na Faraba Matung Guwahati de Pukre Haidi. CBI na Faraba Matung Guwahati de Pukraba Mio Edudi, Churachandpur District ki, Laimata ki, Bungmol Kuldagi, Nogin Vaite Kuki, Atopaming Tiger Nogin, Atopaming Commander, Chahi Kuntragamapan, Apopa Laikhidraba, Janglam Baiteni. Mahangarang nung tilpung mariga minute mangada Indigo gi flight number 6E749 da Birdikendrajit International Airport tagi CBI gi team amana Guwahati da pukhibane. CBI gi maikai tagi hauzik fawbagi waina nogin vaite fakhibagi matang da chap chaba cherol thorak trabasu press na phangba thajaba yaba paw amagi matungina de. Mahangarang nongalamdai Churachandpur District Police Central Forces amadi CBI gi apunba team amana Churachandpur District ki mafam amadagi fakhibani hairi CBI ne lokatpa case asiga mari leinana Paulun Mang Paumilun Haukip S Ma Som Haukip amadi Lingnei Chong Baite Kuki Koba Atopamioi Mari ama CBI na hana faduna court charge sheet thangatkibani charge sheet aduta maming yauriba nogin vaite kuki di lotuna laikhibadagi CBI amadi security force na phabangamdana lakhibani Kuki National Front Jongam KNF Jet ki Zawjang Tech area ki commander ni hairiba nogin vaite kuki ase Kumjali Singani ka kungi August hada su Loktak project ki get manaktagi Bisnupur District Police Commando amadi kuntra mathoi suba Assam Rifles ki team amana KNF Jet ki gather ama waina nongmai amaga konana faruraba miyoi ni hairi